ai Manipur dagini ai Palon ReWalk Robotic Center Hatigaon da laiba Robotic Center gi maramda ai wafam kharda thamjage kaigino haibada ai family member ama ai iyamba ama kaino tawe stroke patient ni mase tracheostomy tawe ma restuf chu thilami tracheostomy chu thai tawe then mase catheter shu hapaga mase adumaina pubani mase adududa mase physiotherapy center amane haraga akhoi shu मीना हाइजरक्तना अखोइसे अदुगुंबा चटपुई मासे फररोइना अखोइसे खंजै अदुबु अदुगी Palon ReWalk Rehabilitation Center Neuro Robotic Center से हटिकाउंदा लैबसे सिसिदा अखोइना लेजरगा मासे यामना फगलागा अखोइ चही था तरे मुक लेरमगा अखोइ फरगा चटपा ngमगा अखोइ अदुमाइना युमदा मणिपुरदा लाखी अदुदा मोइगिदा लैबा staff members sing nursing staff then doctor physiotherapy doctor then other staff singse sisina yamna mateng yamna thina ham harau na family member ama oina akhoi bu yamna take care oina loina bireke aduga moi hatigaon da laiba ase fooding and loading ne ko aduda meski oiba su lei aduga meski su oi mon breakfast ki matam nasta su phajana pi then lunch pi then evening tea break pi aduga night ki dinner sisu room da changaga dum thinbani yamna adagi akhoi gi chaning ba hingjang kai haitare ko akhoi patient gi oiba soft diet kumba leibada adudu moina diet tawraga adum tawraga diet tawraga phajana tawraga adum bibi bani anaba singi shu adumaina oi azele base aduga fee gi matang do itaraga su 1 month da 2 times se sigi oina su thiba su khudong saba leibani yamna nuai bani yamna family member oina sarahul na su akhoi se family oina machanu pi ongna oina yamna take care oina lawbi adubu somna kanna kaino to bi leiba taraga di sigi robotic habase north east the first ne ahamba ani suna robotic center laite north east aduduna kaino to biyo sida chatpiraga akhoi bu second stroke tawdana bagida magda akhoi bu safe and security lawna bagida magda sigi mafam sida chatpiduna physiotherapy center se chatpiduna